Hujik numi yombogi pung baro takibuga loinana story collection gi maikaidagi konona kurumjari hujik akan maruiba pau tangana naina pizari. Government kamjonggi miyambu mi oina ude miyam kayam kuina kangno laiko haibano oibobi. ISLC gi exam di fal lauthokre IDP sing mairoi sahunga kuntra taret pass taure. BJP gi sport person party dagi tokre center gi yathangna sin mensil lakpana sor honba fawba ngamdre Johnson. Manipuri sing na kaidonungda Delhi gi makhong kolaga hingba pamde amuko. Mapan leibaktagi chngsinlkpa Kuki lanhoubasing neutralize tougdbni UNC. Kamjong thauduki matangda kokomigi wakham koharna yaningdaba fongdorakli. Indiana tumin laithokpagi aronba agenda mayek sengalu emsu nomai kapsinduna kihanbiganu association. Makha taba pau masakhaina pizari. Manipuri singbu kaidonungda Delhi gi makhong kolaga hingba pamde matam sangna India government Manipurda chathariba kahenba thawong kaya asina maram landam asigi kangkong saiba fiyo amada thamli. Manipuri da Delhi gi makhong kolaga kaidonungda hingba pamde haina amukogi president Sanjoy Sorok haibamna fongdokre. India government state asigi chathariba thawong asigi mayokta ngasi amuko poirei limarol apunba Manipur amroba kohar amadi MSF na sinduna Kwagaithen bazar manakta ngasi pangthoki wakhat mifam amada Sanjoy Sorok haibamna hai India government chathariba kahenba thawong asi kaya asina khunai asibu kangkong sahenduna thamle aikhoi kanagi sumikha polaga hingba pamde masi Manipur miyangi kholauni India gi makha lariba state amabu karigumba kahenba miot minai asi chathaba yabra India asi demonstrative chatpa leiba amani haiba yabra Manipur asi ningtamba leirakpa leiba amani ningtamna hingba pami aikhoi misam miyam hanaba India government na proxy war amadi state tourism sakhai haiba mayek sengna khangi aikhoi muthatlaga khonabada India oina kaigani matam sangna nakhoi namthaduna thamlabasu aikhoi adumak thengnaba ngami khwaidigi chawba demonstrative chatpa leibakni haibase marumda dictator rule chalairiba India government ase ingso lisingaga Mapan fawgi manungda aikoina soidana para tambigani aikoigi iramdam amadi aikoigi ireibak ngaklaba aikoi punna honaminasi India government state asi matam sangna kangkong chaihanba amadi device and rule policy sanaduna lamdam asida miyam asibu hakthengna awaba mayoknale haiki mana makhatana hai ngarang kangjomda thokiba thaudok adu akano mawna condemn tawi English singaga samapan nimpumapan dagi ngasi fawba India government state asida thariba thong asi loilam lenga amadagi hena satiba pyo ama oire makhoina khunai asibu tangkak naina muthanabu honaduna leiri asigumba thong asi kaya asi matamatanggi matung ina miyamle para tambiba lai haujisu makhatana para tambigani India asi malengi khwaidi sawba demonstrative chaba leibakni hairabasu demonstrative chapagi mami tade isi asigi British colonial rule amadi India government chathaiba thong asi kanagumba amataga khenaba leite ingso lisingaga kulumdoigi me ahumdagi hauduna lamdam asi thokliba irang asida India government state asida awa chaitheng kya mayongnariba se karisu khangjin usinadana tumin leiri irang asigi manungda misiminai yaun awa chaitheng kya mayongnariba asi yenglaga warosin puraknaba chap chap wafam amatang asi fawba India government amadi state government hauji fawba fongdoktri makhoina tawriba thong asida di daita yaudabani haina lawi tabaki mafamsingda operation kya chatharabasu chingdadi karisu tawdana leiri masi khonai asi muthanaba honabagi thongni haibasi mayek sengle India gi security force na ngak senduna su amadi nan suda leiriba military asi thadokduna aikhoigi misam aikhoidi attack chathali masigi chaba maram pigadabani haina sumana makhatana fongdoki masigi wakan mikam aduda misam hatpa terrorist khudak chairak piu Manipur muthatpa yaroi aikoi ningtamna hingadabani Kamjo district ta thokliba irang asigi thiba phangdana leiriba khunjasing Manipur lenga amadi India lengana khudakta puthokadabani boxi war tawduna misam miyam hatkanu state tourism khudakta lepu haiba thaba placard kya su sijinaki hauji makha taba pau pizari Mapan leibaktagi chngsinlkpa Kuki lanhoubasing
neutralize ꯇꯧꯒꯗꯕꯅꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 8ꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯦꯐꯇꯤꯇꯤ ꯉꯥꯛꯅ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯔꯁꯤꯡ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯅꯕ ꯈꯨꯗꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC) ꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ UNCꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ 8ꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯝꯂꯤ, ꯋꯥꯡꯂꯤ, ꯑꯁꯥꯝ ꯈꯨꯂꯦꯟ ꯑꯃꯁꯨꯡ ꯖꯦꯠ-ꯖꯣꯔꯣ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯊꯣꯔꯛꯄꯒꯤ UNCꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯎꯃꯪꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯈꯨꯗꯛꯇ ꯑꯣꯏꯅ ꯔꯤꯂꯤꯐ ꯄꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯦ 6ꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕ꯭ꯔꯤꯐꯁꯤꯠ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯜꯍꯧꯕ 100 ꯔꯣꯝ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯤꯖꯤꯟꯒꯗꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯊꯝꯂꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯇꯦꯔꯣꯔꯤꯁ꯭ꯇꯀꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯁꯥꯒꯤ ꯃꯔꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ UNCꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝꯁꯤꯡꯒꯤ ꯃꯊꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯑꯍꯜꯁꯤꯡꯕꯨ ꯑꯁꯨꯛꯄ ꯎꯃꯪꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯅ ꯑꯍꯤꯡ ꯂꯦꯡꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯃꯁꯤ ꯌꯦꯜꯍꯧꯃꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤ ꯊꯨꯒꯥꯏꯕꯅꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯁꯣꯚꯔꯦꯟꯇꯤꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ UNCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯁꯤꯅꯔꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯒꯥ ꯈꯨꯜꯁꯤꯡꯕꯨ ꯇꯦꯔꯣꯔꯥꯏꯖ ꯇꯧꯕꯒꯤ ꯊꯕꯛ ꯉꯁꯤ ꯈꯨꯜ ꯑꯃꯈꯛꯇꯗ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯝ ꯃꯨꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ꯫ UNCꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯔꯟꯇꯤꯌꯔꯒꯤ ꯁꯦꯟꯇꯤꯅꯦꯜ ꯑꯣꯏꯕ ꯂꯦꯞꯇꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯣꯔꯦꯟꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯩꯃꯥꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯒꯦꯔꯦꯟꯇꯤꯁꯤꯡꯗꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯇꯉꯥꯏꯐꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯉꯥꯛ-ꯁꯦꯟ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯅꯥꯒꯥꯁꯤꯡꯒꯤ ꯏꯄꯥ-ꯏꯄꯨꯒꯤ ꯊꯝꯂꯝꯕ ꯂꯝ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯆꯔꯒꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯃꯌꯦꯛ ꯁꯦꯡꯍꯜꯂꯨ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ TM ꯀꯥꯁꯣꯝ ꯈꯨꯜꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯃꯤꯑꯣꯏ 2 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 8ꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯝꯂꯤ, ꯋꯥꯡꯂꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ KNAVꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯑꯗꯨꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ (AMSU)ꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ AMSUꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯀ꯭ꯂꯤꯟꯇꯟ ꯃꯉꯥꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝ-ꯀꯩ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯤꯡꯕꯒꯤ ꯍꯛ ꯐꯥꯎꯕ ꯈꯣꯡꯒꯥꯎꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯖꯝꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯕꯔꯃꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯄ KNAVꯅ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯂꯥꯟꯅ ꯆꯠꯊꯔꯛꯂꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯉꯝꯗꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯁꯨ ꯑꯣꯏꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯔꯤꯑꯦꯛꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯅꯨꯡꯉꯥꯏꯗꯅ ꯂꯩꯁꯤꯟꯕ ꯉꯝꯂꯤꯕ, ꯂꯣꯏꯅꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯣꯏꯂꯝ ꯃꯆꯠ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤꯕꯔꯥ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯅꯔꯛꯂꯕ ꯄꯨꯡꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯅꯕ ꯂꯧꯇꯨꯅꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤꯕ ꯂꯥꯟꯖꯦꯡ ꯀꯌꯥ ꯑꯁꯤ ꯆꯞ ꯆꯥꯕ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫